ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯃꯥꯄꯟꯗ ꯀꯧꯈꯤꯕ MSPDCL ꯑꯃꯗꯤ MSPCLꯒꯤ ꯊꯕꯛꯀꯤ ꯔꯤꯖꯜꯠ ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯝꯈꯥꯏꯕꯝ ꯃꯅꯣꯖ ꯀꯧꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯃꯥꯄꯟꯗ ꯀꯧꯈꯤꯕ MSPCL ꯑꯃꯗꯤ MSPDCLꯒꯤ ꯊꯕꯛ ꯑꯁꯤ ꯆꯍꯤ 5 ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯒ ꯀꯌꯥꯔꯛ ꯍꯟꯅ ꯎꯅꯕꯗ ꯊꯕꯛ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯎꯅꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤ ꯂꯣꯏꯔꯒ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯉꯔꯥꯡ ꯐꯝꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯗꯤꯁꯦꯝꯕꯔ ꯊꯥ ꯅꯠꯇ꯭ꯔꯒ ꯖꯅꯋꯥꯔꯤ ꯐꯥꯎꯕꯗ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯡꯗꯒꯤ ꯊꯥꯖꯕ ꯄꯤꯗꯨꯅ ꯂꯥꯛꯂꯒ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯝ ꯁꯥꯡꯊꯕ ꯌꯥꯅꯕ ꯁꯤꯜꯂꯛꯄ ꯊꯧꯁꯤꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯅ MSPCL ꯑꯃꯗꯤ MSPDCLꯒꯤꯊꯕꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯔꯕ ꯃꯇꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯍꯪ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝꯁꯦ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯗ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯤꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯈꯤꯕꯅ ꯑꯥꯒꯁ ꯅꯠꯇ꯭ꯔꯒ ꯁꯦꯞꯇꯦꯝꯕꯔꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗꯅ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯂꯥꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯕ꯫ ꯑꯗꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ 2023ꯒꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯅ ꯊꯥꯖꯕ ꯄꯤꯈꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯅ ꯂꯥꯛꯄꯅꯤꯅ ꯍꯟꯗꯛꯁꯨ ꯑꯃꯨꯛꯀ 2024ꯗꯁꯨ ꯍꯥꯏꯔꯦ꯫ ꯑꯗꯣ ꯍꯟꯗꯛꯁꯨ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯊꯥꯁꯦ ꯑꯩꯈꯣꯏꯗꯅ ꯑꯃ ꯍꯥꯏꯕ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯃ ꯍꯥꯏꯕ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯍꯥꯏꯗꯣꯛꯑꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯩꯈꯣꯏꯒꯤ MSPCL ꯑꯃꯁꯨꯡ MSPDCLꯒꯤꯁꯤ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯩꯈꯣꯏꯗ ꯑꯣꯏꯈꯤꯕ ꯑꯥꯒꯁ ꯅꯠꯇ꯭ꯔꯒ ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 15 ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 15 ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯑꯃꯁꯨꯡ ꯆꯔꯥ ꯁꯤꯠꯄꯒꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯔꯤ꯫